Lukna iba afaba wapaw mga suba saruk. Nongma Jisu na Gennesaret pat magpanda leptuna layringayda mising na isyurgi wata nanaba mahaki manakta omsilaklami. Mahak na pat mapanda hi anikak thangduna layba urami. Nga phabasing na madu thadok in chamduna layrami. Jisu na hi amada kakatlami madu Simongi oirami. Amasung mangonda patpandagi khajiktang hondoknaba hairami. Mahak na wangang loirabada Simonda hairai. Ising arubada hi asi laptak na holu aduga nakhoigi insingdu nga phanaba khunthau. Simon na khumlai ibungo aikoi na ahing chuppa kanna honnarabasu nga amata fadrabani. Adubu nahak na hairabani na ay insing asi hunthage. Makoy na insingdu huntharami amasung nga asuki matik farami madudi insingdu segayge taurami. Aduna makoy na atopa hi amaduda tongliba nga fami na rebesingda makoy bu mating pangbirana ba khutkhattu na kaurami. Makoy na laktu na hi anidu nga thanna hapchin bada hi singdu lupke taurami. Simon Peter na thokliba thodok adu ubada Jisu gi mangda khuru khudak kundu na hairai. Prabhu aingondagi lengthokpiyu aidi pap chenba mini. Mahak amadi mahak ka loinariba mi pumnamak na makhoyna fariba ngayam aduda ngaklami. Simon ga nga faminariba Zebedi ki machanupa sing James amasung John su ngaklami. Jisu na Simon da hairai kiganu haujikti nahak mi faragani. Makhoyna hi singdu patpanda thanglamlaga pot khudingmak thadok tuna Jisu gi tung illami. Nongma Jisu na sahar amada layringayda kusti thungbat nupa ama laklaga Jisu bu ubada uprak na tuthajaraga hairai. Prabhu ibungo na yabirabadi aibu senghanbiba ngame. Jisu na makhut tingthoklaga mahakpu sokpiduna hairai. Aina yare nahak sengjaro. Khudak aduda anabadu farame. Adudagi Jisu na mangonda hairai kana amattada haidokkano. Adubu chatlu porohitta na sadu ucharu amasung Moses ki yathang matung inna iratpot katcharu. Madu na hak fare haibagi sakhi oina bane. Adubu Jisu gi pau adu hena pak sanna sandoklami. Amasung mi pum na makna kangbu mahak na ngangba ta na ba. Amasung makoy anaba sing fahanbi na ba laklami. Adubu mahak na achikpa mafam singda hek chathok tuna haijarami. Nongma Jisu na tambiringayda Galilee amasung Jehudia sahar khudingdagi amasung Jerusalem dagi lakpa Pharisee sing amade wayal yathangi oza khara famlami. Mi khara na nakal na masithaba nupa ama famung amada puduna laklami. Makhoyna mahakpu imungda pushinduna Jisu gi mangda thamnanaba hotnarami. Adubu miyam adugi maram na makhoyna mabu manungda pushinnabagi lambi fanglamde. Aduna makhoyna mabu yumthakta pukhatlaga check khara lauthokhtuna yumthak aduda ahoba ama semlami. Amasung mahakpu phamliba mising adugi mayayda Jisu gi mangmaktada hipna phamga kona na thadarami. Jisu na makhoygi thajabadu ubada nupa aduda hairai. Marup nahaki pap singdu kokpirabani. Wayal yathangi oza sing amadi Pharisee sing na makhoy masen hainarami. Ishorbu ikai khumnadaba wangang liba nupa asi kanano. Pap kokpiba ngambadi Ishor khaktani. Makhoygi wakal singdu Jisu na khangladuna makhoyda hairami. Nakhoyna karigi adum na khallibano. Nahaki pap singdu kokpirabani haibaga haugattuna chatlu haibaga karambana hena laibage. Maram aduna nakal nama sithaba nupa aduda hairai. Aina nangonda hairi haugatlu nahaki hipnafam adu laukhattuna nayumda hankro. Khudakta nupa aduna makhoy punamaki mangda haugattuna magi himnafam adu laukhatlaga Ishorbu thagattuna mayumda hankirami. Mi pum khudingmak ngaklami amasung Ishorbu thagatlami. Makhoy pumnamak angakpa amasung akibana thaladuna hairai. Kayada ngaklaba thabaksing asi aikhoyna urabano. Masigi matungda Jisu na lengthorakpada Lebi kauba khazana thauba nupa ama magi loisangda phamduna leiba urami. Jisu na mangonda hairami aigi tung illu. Lebi na haugattuna khudingmak thadok lamlaga ibunga gi tung ilami. Adudagi Lebi na Jisu gi damak magi mayumda achauba chaklen ama langlami. Aduga tilibasing adugi marakta khazana thauba miyam amasung atay mising yaurami. Pharisee khara amasung makhoygi manung chanba oza khara na Jisu gi sebok singda wakatlami. Nakhoyna karigi khazana thauba mising amasung pap chenba misingga chamin thakminnaribano.
ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯈꯨꯝꯂꯛꯏ, ꯃꯁꯥ ꯐꯔꯤꯕ ꯃꯤꯁꯤꯡꯗ ꯃꯥꯏꯕ ꯀꯥꯟꯅꯗꯦ, ꯑꯗꯨꯕꯨ ꯑꯅꯥꯕꯁꯤꯡꯗꯗꯤ ꯀꯥꯟꯅꯩ꯫ ꯑꯩꯅ ꯙꯔꯃ ꯆꯦꯟꯕꯁꯤꯡꯕꯨ ꯀꯧꯕ ꯂꯥꯛꯄ ꯅꯠꯇꯦ, ꯄꯥꯞ ꯆꯦꯟꯕꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯍꯣꯡꯅꯅꯕ ꯀꯧꯕ ꯂꯥꯛꯄꯅꯤ꯫ ꯃꯤ ꯈꯔꯅ ꯖꯤꯁꯨꯗ ꯍꯥꯏꯔꯝꯃꯤ, ꯖꯣꯍꯟꯒꯤ ꯁꯦꯕꯣꯛꯁꯤꯡꯗꯤ ꯇꯣꯏꯅ ꯆꯔꯥ ꯍꯦꯜꯂꯤ ꯑꯃꯁꯨꯡ ꯍꯥꯏꯖꯩ, ꯑꯗꯨꯒ ꯐꯔꯤꯁꯤꯁꯤꯡꯒꯤ ꯁꯦꯕꯣꯛꯁꯤꯡꯅꯁꯨ ꯑꯗꯨꯒꯨꯝꯅ ꯇꯧꯏ, ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯅꯗꯤ ꯆꯥꯏ ꯑꯃꯁꯨꯡ ꯊꯛꯏ꯫ ꯖꯤꯁꯨꯅ ꯈꯨꯝꯂꯛꯏ, ꯕꯣꯔꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯆꯔꯥ ꯍꯦꯜꯍꯟꯒꯅꯤ ꯈꯟꯕ꯭ꯔꯥ? ꯇꯁꯦꯡꯅꯃꯛ ꯈꯟꯗꯦ, ꯇꯣꯏꯒꯨꯝꯕꯁꯨꯡ ꯕꯣꯔ ꯑꯗꯨ ꯃꯈꯣꯏꯗꯒꯤ ꯀꯧꯊꯣꯛꯀꯗꯧꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯀꯅꯤ, ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯔꯥ ꯍꯦꯟꯒꯅꯤ꯫ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯄꯥꯟꯗꯝ ꯑꯁꯤꯃꯁꯨ ꯍꯥꯏꯔꯝꯃꯤ, ꯀꯅꯥ ꯑꯃꯠꯇꯅ ꯑꯃꯟꯕ ꯐꯤꯗ ꯐꯣꯠꯆꯤꯟꯅꯕ ꯑꯍꯟꯕ ꯐꯤꯗꯒꯤ ꯃꯆꯦꯠ ꯁꯦꯠꯅꯗꯦ, ꯁꯦꯠꯂꯕꯗꯤ ꯑꯍꯟꯕ ꯐꯤꯗꯨ ꯁꯦꯒꯥꯏꯔꯒꯅꯤ, ꯑꯃꯁꯨꯡ ꯑꯍꯟꯕ ꯐꯤꯒꯤ ꯃꯆꯦꯠ ꯑꯗꯨ ꯑꯃꯟꯕ ꯐꯤꯒ ꯆꯥꯟꯅꯔꯣꯏ꯫ ꯀꯅꯥꯅꯁꯨ ꯑꯅꯧꯕ ꯗꯔꯈꯥꯔ ꯃꯍꯤ ꯑꯃꯟꯕ ꯁꯎꯟꯈꯥꯎꯁꯤꯡꯗ ꯍꯩꯖꯤꯟꯗꯦ, ꯃꯔꯝꯗꯤ ꯑꯅꯧꯕ ꯗꯔꯈꯥꯔ ꯃꯍꯤ ꯑꯗꯨꯅ ꯁꯎꯟꯈꯥꯎꯗꯨ ꯄꯣꯈꯥꯏꯍꯟꯗꯨꯅ ꯗꯔꯈꯥꯔ ꯃꯍꯤ ꯑꯗꯨ ꯍꯩꯗꯣꯛꯀꯅꯤ, ꯑꯗꯨꯒ ꯁꯎꯟꯈꯥꯎꯁꯤꯡꯗꯨꯁꯨ ꯃꯥꯡꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯅꯧꯕ ꯗꯔꯈꯥꯔ ꯃꯍꯤ ꯑꯍꯟꯕ ꯁꯎꯟꯈꯥꯎꯁꯤꯡꯗ ꯍꯩꯖꯤꯟꯒꯗꯧꯕꯅꯤ꯫ ꯑꯗꯨꯒ ꯀꯅꯥ ꯑꯃꯠꯇꯅ ꯑꯔꯤꯕ ꯗꯔꯈꯥꯔ ꯃꯍꯤ ꯊꯛꯂꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯗꯔꯈꯥꯔ ꯃꯍꯤ ꯄꯥꯝꯅꯗꯦ, ꯃꯔꯝꯗꯤ ꯑꯔꯤꯕꯅ ꯍꯥꯎꯏ ꯍꯥꯏ꯫